Kongba Kaithel Leiruba Sebot Ngaringkha Charuba food poisoning oigani chingnaba thodokta Meeoi ama leikidre anina hospital da Aruba fibam da Laikatnakhre food safety expert singna chadana thamauba Sebot amadi atai chanaba polam sing changyeng tongnanaba lakhutkre iramasig matangda TOMTV gi akhanaba report ama Kongba Kaithel Leiruba Sebot Ngaringkha Charuba food poisoning oigani chingnaba thodokta Meeoi ama leikidre anina hospital da Aruba fibam da Laikatnakhre food safety expert singna sadana thamauba Sebot amadi atai chanaba polam sing changyeng tongnaba lakhutkre Thodok ase tha asigi tang 13 gi ayuk pung 9 makhairom taba matamda Singjamai police station gi manung sanba thongju pesu lampak manak ta thokibani leikhidraba Meeoi adugi maming longjam khamba sahi 35 apokpa longjam ibosawa kawi pausina hai tha asigi tang mapanda leikhidraba Meeoi asina thongju kairowdagi mamanaba amaga loinena makhoi ani Kongba Kaithel dagi nupi amana yolamba Sebot khara leikhi loinena tha asigi tang 16 da sagri thongba samput ironba Sebot Ngaringkha ngauba amadi nga atawbu yauna numit adugi ayuki saklen saki tungda numit adugi numidangda longjam khamba over 5 torokpadagi Rims hospital da pukhatki loinena mathangi numit ki nongalamdaida khambagi apokpi longjam ongbi ibemu chahi 35 amasung khambagi mase purnima sahini putaruksu manaba layonga loinena khirum torokpadagi Rims pukhatki adubu laibak thibadi khamba jungi tang 13 gi ayuk pung 9 makhairom taba matamda Rims ta laikanaba ngamdana laikhidabani hojik khambagi apokpi amadi masesu makatana ras medicity da laikanari khambagi apokpina ICU da leiri aduga masena water leiduna laing sathari haina pausina makatari amaromda khambagi aroiba mathau mangam pangthoklingaida leikidrabagi mayamba tongpok sahini phuni thoisu masangam luktabadagi singnaduna Rims ta pukhatki adubu ka henjinba phibam oidabadagi yumda amu putharki hairi nakala moromda khambaga Sebot laiminaruba thongju kairowdagi mahaki mamanabagi imungdadi sab manaba numit aduda irolaga sarabasu karisu tawkida hairi sari sidi moi manga oidoiba adaiduda pukhatpana moi ahum pukhatpaneba date 14 gi tuesday numiche sinumi sidajida first morning dana laigidaba anganje si pukhatpane aduga mathang second dana cheche pukhatpane aduga last da mama pukhatpaneba ado laigidabadi ngang date 15 oidoi moi ngarang date 15 gi pung 9 khare la paswaida angang pa khambaji bi laigidreba ado ji moi phibam je phagalakpagi mo udeba hana gi phibam da dum layeba laibadi ado doctor na budi moi gi kanogi phataba manung de laibe jingdo tingthongna na ba na hidak thabane na tumaina gi ji problem na di tumaina ha Thodok adu thokraba matungda Imphal East ki food safety ki team amana ngase laikhidraba longjam khambagi imungda laktuna thijin humjin bigi thabak sathakre thijin humjin ba aduda numit aduda Kongba Kaithel dagi leirakhiba chadana thamauba Sebot ani yauna atai polam khara sangyeng sathanaba lokhatkibaga loinena sangyeng sathaba su haukhre tim adumang ngase Kongba Kaithel da susatuna Sebot yon kibi nupi aduga unaduna Sebot adugi mari makong khangdokna basu khongul libagi thabak sathakre hairi Thodok asigi matangda Imphal East ki food safety officer Haisnam Prem Kumar na haikibada kudong thiba thokiba numit ki mangoinana imungi Meeoi singna Sebot Ngaringkha ngaubuda sizinakiba Sebot adugi lemhoba Sebot ani lokhatuna madugi sample laboratory da thaduna test tawnaba thabak paikhalle test ki result laklaba matungda karidagi oibano haiba khangba ngamgani amaromda miyamna Kaithel amasung mafam kya da hangliba dukan singdagi mana masing leiba matamda yamna section ba matam oire Magna hai Kaithel dagi leirakpa chanaba mana masing sing thongdringaida hanjin sengna samthoktuna pungkhai ama isingda tingbiyu karigumba tingba matamda thaurek kumba karpa thengnarbadi polamadu thongthaktuna sabiganu sinariba Sebot ani khakuna phamjare atai ingredients khara phamjare aduna food safety ki norms and regulations ki matungina hariba protection thi koina aggregated lab famda tharaga koi investigation amtang tawjage hariba posida kari fataba pot yauge habadu lab ki result gi matungina khangani adugi matungina koina food safety Imphal East na kai tawbu yage habadu akoina lab ki report ki matungina chachagani